Hello guys, welcome back again. You're a superhero. Ngasi amuk mayamga punna yingminadoi video sidi MAYAKO BARIMA. Aigi pronunciation je chumbra lanbra khangde MAYAKO BARIMA na sumaina dum haire. Ado sigi seije reels khara da thengnagre ado reels mamang dai na video number da ju thengnagre aina khalluna Nepali songa Manipuri songa remix kumba semira na khanne do direct isai oina leirame tholakpa kuidri ado mayam comment tauge habdo punna yengminar se reels khara hana yengase makoi gi reels viral chakkiba khara aduga isai dida mu direct chalase mayam reels hana yengase horse mayam reels khara yengase number 1 Sigi ahan nupise ai khange class 11 kari ngai dege adoi matung da si uise Siba dance yaw bur khangde ko manung de isai do sisu yam post ta hai ba Number 3 dance makal makal de yauje suka khangina sai mai bangwale Number 4 Singa gi video khara ai je tauge na kan reba singa anira kumba solom no male magi yawe yam ching lem bro hani ka selaga Okay, number 5 Amazina twinkle je like do they come Okay, lore isai du da direct chatla yengasi real sing je yengba loi nungai rabni na khalle isai original isai du nong wena nungai no male mai toge do mem punni yengasi MAYAKO BARIMA Hello ngasi du class leiramdre Haima asu thola ke toromini tholo dudi aina honda kino hai torom nang na haini haiga sungai di haidana hoi horen thingna da hairage hoi makon tiji makon ta ya no sa trailer matik sidi ugre ba sound zero ni ko
MAYAKO BARIMA Vashiriuna Chewima mero Sochiro hancho mata Matratim rovarema Kalam gadrane Forum gadrane Nunglandu nungtigi Haikibu washingo Gasidilam ay Tengarami kupsida Chingawalaytana Hayrina famna Timro mero yo sambandha Dachuto jeevanavai Rakhnai saina temi bai Mero yo manavari Nannai nungsimari se Thadonava yaroi punshige Nannattava kanasho Lalaroi thamaida Timi bina basnai sagadina Timi bina nindrai lagbina Timi bina manayo mandaina Timi bina garanai suniyacha Basnai sagadina Nindrai lagbina Manayo mandaina Timi bina garanai suniyacha Hota kolivani dio Maya kati savadaru Sunnalai hattarincha Timro to boliyaru Nityenduna piriva Nungshinu paukum kaya Inotuna niva Nungshinu waido Nangi wayamana Thamai bushu pelele Nangi namshiko jeldo Taduna tanirene Maya hai maya Lagla nungshivi Maya hai maya Deutyo timro maya Timro mero yo sambandha Dachuto jeevanavai Rakhnai saina temi bai Mero yo manavari Nannai nungsimari se Thadonava yaroi punshige Nannattava kanasho Lalaroi thamaida Timi bina basnai sagadina Timi bina nindrai lagbina Timi bina manayo mandaina Timi bina garanai suniyacha Basnai sagadina Nindrai lagbina Manayo mandaina Timi bina garanai suniyacha Okay, MAYAKO BARIMA Manipuri X Nepali BTS Lambazı Okay, Andro pa Andro gitu ne basidi Pati ne Singilay랑 안드로드 산 Okay, loire Haujikido mayam amuka yengasi hena nungainaba Hello? Hello 예, ngasi도 class layramdre. Haima, aishu tholake toromini. Tholodudi aina ngonda kino haige toramane. Nangna haini haiga sunghaidi haidana. Hoi, horen thingna hairage. Sigi sungaidi haidi habi mota sungaidi haidana Thammalai sagane Mero yo mana Thamidiuna MAYAKO BARIMA Vashiriuna Chewima mero Sochiro hancho mata Matratim rovarema Kalam gadrane Forum gadrane Nunglandu nungtigi Haikibu washingo Gasidilam ay
isai nuai han bai tar yeng ba ta ba da gi yeng da gi aduga mafam ji am phajau du oi ha ba sina BTS behind the scene tak thieng no sai nó cái tàu này qua ta thí ra thì hấp dẫn lắm Leirang, Singi Leirang, under the sun. okay mayam punna mayako barima yengmina khre mayam suksoi soina nungai gani na khalle aisu yengma matam na yam nungai adu ngasai gi hero dugi heroine dugi acting du yam yengmada nungai ba yam natural targa mafam duju asang aman ngak to oibagi kai hani khoi gi yamna arang kai ga kai yauhan da bi yam nungai ni yenghan bagi feel do adu do phangi bi sai jeng motam da mayam ju phangam gani na khalle maning da ju hui yam kana khongi tawrise ado ai gi oina di reels to ai di reels singje sigi isai ji gi manung da yauba reels oiduran khan bane ba hai di dress seli ba mawung duga yamna kai haini isai duga leimin isai duga punna chatmin ba reels oram dong khallu bai tare adu ju oiramdre isai jina to khairamme duga masagi dancing du sida keno kayani yawram da bai tare ado idea je am post ta bai tare to khaina reels ki to khaina man leram maga adu ga sigi isai ji to khaina man leram si ju yamna phajai na khale ekoi da anoba mahaw ma pibi bu oi na khale ado mayam kamdo bi have do comment ta thambiramo aingonda suggest tawbirakpa khuding makku thank you haijari sigumba nuaiba video na suggest tawbirakpa gidamakta ado atopa sing mayam na tawbirakpa jing dusu tawna bona jage thu matamda pomna makti pena na bona jage mayam su ningsing biro habse thamjaraga ngasi na video se matang sai lu sinjari aduga video sigi original link so description da hapjaramage ada channel shoina yeng biyo mayam ai marakta kainom haibasi thaure ekhoigi Manipuri ga Nepali ga sumaina remix tawrga semakpa je sije ekoi da anong mahaw ma pi aduga sigumba se yamna tawba mathau tabra na khalle ekoi gi makhal ekoi audience sing jida anong ba makhal phanghan ba je sijina amuke hena ekoi da nungai ba phawan budo adi anong bu tes ama phangaga ke hani tabra yamna nungai ba aduga sur du jo dum manara challaga anong tes ama phangal le hai tare yamna haidruga su anong ba mahaw ma phangan biu se si da makta yamna nungai je yam harau ba thagat pa phongdok chari matung da su sigumba mayam ama sembiro atop lon ga oirasu adi ke hani collaboration ji tawr ga sakpado akoi da pangna ta da bi pang thingna da bi yamna nungai ba mahaw ma phangan le habse abuka hannasu haijari ado ai si je nga sai marakta hapado chithaure haiba aduna ai mayam si matik si mo hapagi thoina si clip se lobjarak pane sigi seiba whole mayako barima timbu thagat phongdok jari batung da su sigum nuai ba mayam ma puthok piro ekoi khuding pu seba tawbiu pelhan biu ekoi khuding am ki thamoi sumba ngamba mayam ma puthok piro habse thamjaraka matang sai lo sinjari me ai channel sina nong chang poi tarana subscribe tawbiramo video se nuai targa di like tawbiramo mayam aro lo panthoi bana punam ko mukana khurum jari bye guys. Mayako barima.